ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯁꯨ ꯏꯔꯥꯡ ꯊꯣꯡꯉꯣꯏꯗ mombi Guwahati imanaba mari manga pullaga jugi mubang tawge aina haibidi kitang nganna hawgatpa yoga sanaba nupi aidudi kitang khuji nang tiang jena thakpa chakum jangi de aina thongba hawdabai rana dagana na tu hanindabai. Hello guys, welcome back to our channel. Mayam ngasi sum vlog and tawjarage bako ado hojikse sum sanda pung mari dumai tare akhoi se di market ta thoge ta ini ai ga khoda ga noksaga ado yeksi mayam kari kari tarok pato ado hojik thoge bako yamna su hadi theng ado yengsi vegetable dukan ni loi sunaga phangida kega kega na theng laida bazaar chalu bane bako ado bazaar chapado kai haige ne ngasi do tawang do ban lei mane ba dukan ke ka ambu hangaudre aduduna sum sabji ke ka jamba dukan do changa ga sabji ke tang laure bako aduduna ina blog to yamna sang namdra ba ado hoji yumda yaure ado nam chaga hoida ga bora le chakhi bora charani ado mayam kai kai to bai do yengsi akhoi ai haji ko hoida di question ja hangjan ge bako khara sum noksi go mayam ai di khara mai haini adum kai kai no khara hangjan ge pahang ta ma kai ko mi yeng si bako me ama to video se am nungai gani khali loi phaw yeng bi bako wa nani cha do to ta sa ba taw yo mari ai se mari po me ya ngai ding ya ba jai nang na ai kari ba le ba mombi sijani phajana haijaro asu ma mai ro Mong ya cha da dai chaw la kan kai ma le mombi nang mai kai ba le ba alo kai ba le pa mana ngai la pa mana sa phone yang chang ma ji apa lu ja ai kan ha lu nang kai ba le hai ba mombi mombi ye do phaw la phone ai pa mombi ma de hero ni khaja ba ngai ai ba sum mun je ga ha na cha na mombi je ha ko lu ba da please sit cha nu ba Aku cici kai mange. Kalau jangan laga, kalau mau makan lu. Bye. Aku cici kai mange. Kai mange lu ni. Ayo nung kau mau nak kita lewat. mombi saksi ga Ayo mombi mana ni? Ayo. mali mombi male Kenapa yang kalau mombi mali bapak yang dah ada apa? khazai tu ga mai thong ga Nanti ba. Hoi, mombi tu apa bami ni? Aidi. Jawa celebrity ni dora gasu ai the mombi do maning de ba kamai na mani no sinjai oi aba mombi na chai kunun doi kun mari su rakoi matang da ja nang ga chap ani mai thong ga kuji to bo han sara pa kidan khazai chonda bai wani Henjan man be mombi kali ki rakho nanti kai mari hala ai di sida rak de mana na sida bai hai na Joseph mali Joseph vai do khatra na pao ro bani lo musim mo wari Joseph to ai kenong ai bini kenong film da mana kena tu kenong tu mani kau ni kali aja badra song bai do kai no kayak Bhamon Parmeshwar tu na te Joseph jaw bani do film do pao ro bani Joseph kai do ada yang mani ra ba hoi ne ai wanda kita phajaba hero ne tang di haro dra man ai dum phajaba yam thiram moda thi ga mombi mali da ai phajaba thibra do haro kabo ti jai asi mai kam kan jai ba ja wa thi nga u da ai ba ai cha kam da thong mo haro ai yam thibra phajabra ai yam thibra ai yam thiba ka ubra ba kai na mombi bu ga thi ai ga ni ai yam thiba ka ubra to da haro mombi e do phajara mani ada thibra phajabra to da haro ai u da nan me ba ga de ga no haro
ꯁꯤ ꯈꯣꯠꯇꯣꯛꯇꯣꯏꯕ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯍꯥꯏꯐꯦꯠ ꯌꯥꯝ ꯐꯖꯗꯦ ꯍꯥꯏꯁꯤꯅꯗꯤ ꯍꯣꯏ ꯃꯤꯗꯤꯌꯝ ꯌꯥꯝ ꯅꯉꯣꯟꯗꯗꯤ ꯑꯩꯅ ꯐꯖꯔꯝꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯃꯌꯥꯝꯅ ꯈꯪꯅꯩꯗ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯔꯣꯕ ꯑꯩꯈꯣꯏ ꯗꯥꯒꯩ ꯀꯅꯥꯅ ꯐꯖꯕ ꯍꯦꯜꯂꯦꯅ ꯍꯥꯏꯔꯨꯗꯦ ꯍꯥꯏꯔꯣ ꯍꯥꯏꯌꯨ ꯃꯌꯥꯝ ꯃꯥꯅ ꯐꯖꯕ꯭ꯔꯥ ꯑꯩꯅ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯅꯗꯤ ꯍꯦꯜꯂꯝꯅꯤꯗ ꯑꯩꯈꯣꯏꯗꯤ ꯃꯥꯏꯗ ꯀꯣꯛꯇ ꯊꯥꯎꯐꯥꯎ ꯇꯩꯗꯦ ꯅꯣꯏꯁꯨ ꯌꯦꯡꯉꯣꯕ ꯑꯩꯅ ꯁꯛ ꯅꯥꯟꯕ ꯍꯥꯏꯁꯨ ꯑꯗꯨꯝ ꯀꯥꯞꯄꯅꯤꯀꯣ ꯃꯌꯥꯝ ꯊꯦꯡꯁꯨ ꯑꯩꯗꯤ ꯇꯩꯕꯅꯦ ꯑꯩꯅ ꯇꯩꯗꯦ ꯊꯥꯎ ꯀꯃꯥꯏꯅ ꯐꯖꯩꯕ ꯑꯩ ꯊꯥꯗꯤ ꯂꯤꯁꯤꯡ ꯈꯛꯇꯪ ꯇꯩꯗꯦ ꯑꯇꯩ ꯀꯩꯝ ꯇꯩꯗꯦ ꯊꯥꯎ ꯇꯩꯕꯤꯕꯗ ꯑꯩꯈꯣꯏꯗꯤ ꯅꯉꯣꯟꯗꯗꯤ ꯑꯩ ꯐꯖꯔꯝꯒꯅꯤ ꯗꯗꯥ ꯅꯪꯒꯤ ꯑꯗꯨꯝꯕ ꯃꯤꯌꯦꯡꯗꯣ ꯇꯧꯔꯛꯀꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯉꯤꯗ ꯄꯨꯁꯄꯥ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯪꯅ ꯂꯥꯛꯄꯒꯀꯣ ꯑꯩꯉꯣꯟꯗ ꯍꯤꯟꯖꯥꯡ ꯊꯣꯡꯍꯟꯗ꯭ꯔꯤꯁꯦ ꯅꯪꯅ ꯂꯥꯛꯄ ꯆꯥꯛꯈꯨꯝ ꯆꯪꯉꯤꯁꯦ ꯑꯩꯅ ꯊꯣꯡꯕ ꯍꯥꯎꯇꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯇꯨ ꯋꯥꯍꯟꯅꯤꯡꯗꯕꯩꯔꯥ ꯅꯪ ꯍꯥꯏꯔꯛꯑꯣꯕ ꯅꯨꯡꯁꯤꯕꯩꯔꯕ ꯅꯠꯇ꯭ꯔꯒ ꯍꯥꯎꯇꯕꯩꯔꯕ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯑꯅꯤꯃꯛꯅꯤꯗ ꯂꯧꯈꯠꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯋꯥꯍꯟꯅꯤꯡꯗꯕ ꯅꯪꯗꯤ ꯑꯩꯅ ꯏꯖꯠ ꯌꯣꯟꯕ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯊꯣꯡꯕ ꯍꯥꯎꯇ꯭ꯔꯕ ꯍꯥꯎꯋꯦꯕ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯊꯣꯡꯍꯟꯗ꯭ꯔꯤꯅꯣ ꯈꯔ ꯋꯥꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯩꯔꯣ ꯅꯨꯄꯥ ꯍꯥꯏꯗꯨꯗꯤ ꯋꯥꯔꯁꯨ ꯑꯋꯥꯕꯗꯣ ꯈꯥꯡꯕ ꯉꯝꯃꯤ ꯅꯨꯄꯤ ꯍꯥꯏꯗꯨꯗꯤ ꯈꯤꯇꯪ ꯈꯨꯖꯤ ꯅꯥꯊꯦꯡ ꯅꯪ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯤꯇꯪꯒꯤ ꯂꯥꯛꯄꯗꯨꯒ ꯅꯉꯣꯟꯗ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯒꯤ ꯑꯩꯅ ꯊꯣꯡꯕꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯉꯅꯨ ꯍꯥꯏ ꯃꯤꯅ ꯆꯦꯡꯕꯗꯤ ꯅꯪꯅ ꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩ ꯌꯥꯝ ꯊꯕꯛ ꯁꯨꯗꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯍꯪꯉꯤꯅꯤꯗ ꯍꯥ ꯁꯦꯡꯅ ꯅꯝꯕꯤꯔꯣ ꯀꯁꯇꯃꯔꯗ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯉꯁꯥꯏꯗꯤ ꯍꯥꯏꯗꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯀꯁꯇꯃꯔꯗ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯉꯁꯥꯏꯗꯤ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯐꯔꯦ ꯋꯥ ꯑꯃ ꯉꯥꯡꯒꯦꯁꯦ ꯋꯥ ꯑꯃ ꯉꯥꯡꯒꯦꯁꯦ ꯑꯩꯉꯣꯟꯗꯅꯦ ꯈꯪꯉꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯨꯅꯤꯡꯕꯁꯦ ꯀꯔꯤ ꯄꯣꯠꯅꯣꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯪꯅ ꯍꯩꯅꯗꯕꯁꯦ ꯀꯔꯤ ꯄꯣꯠ ꯑꯣꯏꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯦꯟꯖ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯗꯤ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯄ ꯌꯣꯒꯥ ꯁꯥꯟꯅꯕ ꯑꯗꯨꯗꯩꯗꯤ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯁꯨ ꯏꯔꯥꯡ ꯊꯣꯡꯉꯣꯏꯗ ꯍꯦꯟꯖꯜꯂꯦ ꯅꯪꯗꯨꯗꯤ ꯆꯥꯛꯇꯤ ꯊꯣꯡꯅꯤꯡꯗꯦꯗꯤ ꯍꯥꯏꯅꯨꯗ ꯇꯨꯝ ꯍꯧꯒꯠꯅꯤꯡꯗꯦꯗꯤ ꯍꯥꯏꯕ ꯑꯃꯅꯤ ꯂꯥꯞꯂꯛꯅ ꯁꯨꯝ ꯌꯦꯡꯉꯅꯤ ꯏꯔꯥꯡ ꯊꯣꯡꯉꯤꯔꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯔꯤꯅꯣ ꯅꯛꯇꯤ ꯅꯛꯁꯜꯂꯛꯇꯕ ꯑꯗꯨ ꯑꯩꯅꯗꯤ ꯅꯪꯅ ꯊꯣꯡꯉꯦ ꯅꯪꯅ ꯊꯣꯡꯉꯗꯤ ꯅꯠꯇ꯭ꯔꯅꯦ ꯆꯪꯁꯜꯂꯒ ꯍꯥꯏꯁꯦ ꯍꯥꯏꯅ ꯑꯩ ꯊꯣꯡꯉꯦꯗ ꯅꯪ ꯄꯣꯊꯥꯔꯁꯨ ꯍꯥꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯅ ꯅꯪꯅ ꯀꯩ ꯆꯥꯗ꯭ꯔꯒ ꯍꯦꯟꯖꯜꯂꯦ ꯏꯖꯠ ꯌꯥꯝ ꯌꯣꯟꯒꯅꯤ ꯍꯥꯏꯔꯣ 이제 잠 열받노. ꯈꯪꯗꯦ ꯀꯣꯛ ꯁꯥꯏ ꯇꯜꯂꯤ ꯌꯥꯝ ꯍꯟꯖꯜꯂꯛꯀꯅꯨ ꯆꯥꯔꯣ ꯑꯩ ꯈꯪꯗꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯒꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯃꯉꯣꯟꯗ ꯍꯪꯉꯣ ꯅꯪ ꯃꯉꯣꯟꯗ ꯍꯪꯉꯣ ꯑꯃ ꯍꯪꯉꯣ ꯅꯪ ꯍꯪꯉꯛꯄꯗ ꯅꯪ ꯈꯪꯅꯤꯡꯕꯗ ꯑꯁꯦꯡ ꯑꯁꯦꯡꯕ ꯈꯨꯝꯒꯅꯤ ꯑꯁꯦꯡ ꯑꯁꯦꯡꯕ ꯈꯨꯝꯒꯅꯤ ꯍꯥꯏꯔꯣ ꯅꯪ ꯁꯤꯗ ꯂꯥꯛꯄꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ 시간 아까도 많이 잡아야지. 시간 코안에다 쓰는 거 아니야? 여기까지 왔냐 이게? 와네 이렇게 되는 거지. 아이디는 누가야 뭐 앵커리 제가 이거 그런 거 앵거 헤드라이트 그런 거 없는 거. कोई मतलब 24 घंटा दिन नंग मनाता लेगा हम दे देना है ये वाली हम मुझे तो वाली नहीं हम वो जो अन्ना वो में नंग चोंग में वाली ये ना वो भी चोंगी बता रहा ting ting dong ये ना वो भी चोंगी ना बा दूनी का है कि नो सी वो को पाए थे यस यारे खागे 너 나 나 이놈 씨야 아이나 와 하면 난 그래도 왜 이러려 कई में लाओ 아이나 네 남편과 나랑 그래 타이 शाम तक अपना कितना नहीं चाहिए 잘 타이 하러 아 शाम तक की कितना नहीं 빵이랑 있어야 돼 빵이 इतना है हम आगदी जुगल होई थिंगरे मतलब मखान नी घला के सत्र दी तो है ननु 헬런 아주 아이 마음 더 보다 이놈 할때 할까 넌 뭐 पुराना था को तो फादर
ꯀꯩ ꯈꯨꯝꯗꯣꯏꯁꯤꯒꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝꯗ ꯂꯥꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯛꯑꯗꯤ ꯈꯤꯇꯪ ꯊꯛꯀꯅꯤ ꯍꯨꯔꯥꯟ ꯊꯛꯑꯗꯤ ꯌꯥꯝ ꯊꯛꯀꯅꯤ ꯑꯗꯨꯅꯤꯅ ꯍꯨꯔꯥꯟꯕꯩ ꯃꯍꯨꯠꯇ ꯐꯣꯡ ꯊꯛꯄꯅ ꯐꯩꯗ ꯅꯠꯇꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯪꯗꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯆꯞ ꯆꯥꯅ ꯈꯨꯝꯃꯦ ꯑꯗꯨꯒꯤ ꯃꯈꯥꯗꯣ ꯑꯩꯅ ꯅꯪ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯆꯞ ꯆꯥꯅ ꯋꯥ ꯈꯨꯝꯗꯣꯏꯁꯦ ꯑꯩ ꯈꯪꯐꯝ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯧꯅꯨ ꯁꯤ ꯇꯜꯂꯤꯗꯣ ꯑꯇꯩ ꯀꯩꯝ ꯍꯥꯏꯗꯦꯅ ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯤ ꯃꯊꯪꯗ ꯒꯨꯍꯥꯇꯤꯗ ꯏꯃꯥꯟꯅꯕ 4-5 ꯄꯨꯜꯂꯒ ꯖꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯖꯨꯒꯤ ꯃꯨꯛꯕꯥꯡ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯖꯨ ꯍꯥꯏꯗꯣ ꯃꯍꯤꯅꯤꯅꯦ ꯑꯗꯨ ꯇꯧꯗꯣꯏꯅꯤ ꯑꯦꯜꯀꯣꯍꯣꯜ ꯅꯣꯠ ꯑꯦꯂꯥꯎꯗ ꯑꯩꯅ ꯃꯣꯕꯥꯏꯜꯗ ꯊꯥ ꯂꯩꯗꯨꯗꯤ ꯃꯌꯥꯝ ꯌꯨꯇꯨꯕꯇ ꯊꯥꯁꯨ ꯀꯥꯏꯗꯦ ꯍꯣꯔꯦꯟ ꯌꯨꯇꯨꯕꯇ ꯕꯦꯟ ꯑꯣꯏꯔꯛꯑꯗꯤ ꯑꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯆꯠꯅꯕ ꯍꯪꯉꯣꯁꯦ ꯀꯣꯏꯁꯟ ꯅꯕꯥꯏꯒ ꯅꯆꯦꯒꯗ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯍꯪꯉꯣ ꯍꯪꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯣ ꯌꯨꯝꯗ ꯀꯔꯝ ꯀꯥꯟ ꯍꯟꯗꯣꯏꯅꯣ ꯌꯨꯝꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯣꯏꯅꯤ ꯌꯨꯝꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯐꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯌꯥꯝꯅ ꯀꯩꯁꯨꯝ ꯄ꯭ꯂꯥꯅꯤꯡ ꯂꯩꯇꯦ ꯈꯪꯍꯧꯗꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯃꯣꯕꯥꯏꯜ ꯑꯗꯨꯝ ꯄꯥꯏꯔꯝꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯂꯧꯅꯤꯡꯉꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯋꯥ ꯈꯨꯗꯤꯡꯒꯤ ꯃꯣꯝꯕꯤ ꯃꯥꯜꯂꯦ ꯃꯣꯝꯕꯤ ꯃꯥꯜꯂꯦ ꯃꯣꯝꯕꯤ ꯃꯥꯜꯂꯦ ꯁꯨꯝ ꯍꯪ ꯂꯩ ꯑꯩꯗꯤ ꯀꯔꯤ ꯑꯦꯡꯒꯜꯗ ꯃꯣꯝꯕꯤ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯃꯣꯝꯕꯤ ꯃꯥꯏꯅꯣ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯤꯊꯨꯕꯥꯏ ꯑꯗꯨꯝ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯔꯥꯁꯤ ꯑꯩ ꯑꯗꯨꯝ ꯂꯩ ꯉꯧꯔꯒ ꯐꯖꯕꯗꯨꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯃꯨꯖꯕꯅꯦꯕ ꯑꯁꯤꯒ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯑꯩꯉꯣꯟꯗ ꯃꯣꯝꯕꯤ ꯃꯥꯜꯂꯦ ꯃꯣꯝꯕꯤ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯃꯣꯝꯕꯤ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯇꯣꯞꯄ ꯀꯩꯀꯩꯁꯨ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯇꯧꯔꯒ